khwaidagi henna faba bor. Ayiba Manoj Das, handokpa elangwam sonamani sing, lautorakpa lausing amasung nungaiba warising. Sarju turen torbanda lainingba matay manaw layrami, makoy apikpa khangpok amada layrami, achamba firon setlami amasung manakta layba khunggangsingda layba mising aduna makoyda piraba aduda cha thaktuna layrami. Makoygi macha masu amata layramde, lainingbagi nupina angang amadi macha oina yokninglami, lainingbaduna yumlonaba khulsingdugi yum khudingda chatlami. Adubu makoy kana amata masa lairajarabasu makoyda angang amata piyu haiba yaramde. Lainingbadu lairajarabasu laigi saktidi layrami. Nongmadi mana magi khangpokki mamangda phamlingaida kokthatlanna paikhiba kwak amagi machindagi uchi ama top launa tarakhi. Lainingbagi nupina madu khungatlaga phajana seba tawduna yok thakpirami. Adudagi makoyromda magi makoyromda onsinduna haikhi. Kana amatana aikoyda angang ama phawba piraroidabanina nangna nangi laigi saktidu sijinnaduna uchi asi angang walhandriba karigino. Lainingbaduna wadu yaningladuna momo noklami mana khumlakhi. Nangna pamba aduda ai tawrage. Lainingbaduna mantra ama thirami aduga magi yubi khujaidagi asengba ising khara uchi macha aduda khiklami. Uchi macha adu khudak adumaktada phajakhrabi nupi macha ama oire. Lainingbagi nupidu yamna haraure. Mana angang adubu sitnana luna tawrami amasung magi laijaba khwaidagi henna faba chinjak pijarami. Makoyna yamna nungsina nupi macha adugi maming mausi kaurami. Matam khara haukhre mausi chawrakle. Lainingba amasung magi nupina mana nungainaba makoyna hek ngambam khai hotnarami amasung mabu matik chana lairik laisu tambirami. Nupi macha adu sahitya angakpa jagoi isai loina hairami. Mausina luhongba yaba chahi matang yaurakpada lainingbaduna magidamak matik chaba bor ama thiba pamlami. Magi nupina mangonda hairami nangdi sakki lay nangdi sakti lay haibadu utkadabani. Lainingbana khumlai thangai sengbani aina hairabadi numit asi phawba aigi ichanupibu luhongbiyu haiba yagani. Magi nupina harauna hairami awoibarane nangbu aduk yamna sakti laybarane phare adu oirabadi aidi numitna aigi iyanupa oibado yamna pamjai. Haujik nangna haikhibdo praman tawro. Phare haiduna lainingbana khumlami. Mana mamit ushanduna dhyan tawba haukhre. Ikhang khangaudana mamangda numit lagle. Lainingbana numitta magi machanupibu magi nupi oina lawbiyu haijarami. Numitna khumlakhi aina nachanupibu aigi nupi oibada karisu yaningdaba laite. Adubu mana aibu pamgani haibasibu nang soidana khanglabara. Lainingbaduna machanupibu kauhalure amasung maga khanarami. Mana khumlakhi ipa ibungo nangna khanbiriba bor asi yamna phai adubu mahak asi langmankhe. Mangondagi henna phaba amasung chawba atai leitrabara. Lainingbaduna numitudagi henna phaba amasung henna chawba kana leibage haibasi khanpham khanglamde. Mahakna waba nungaitabadu uraduna numitna haikhi. Aina khanbadi laisina aingondagi henna chawi amasung henna kalli. Maramdi aigi arangba asi mana hek hek mamsit hanbada natana prithibidagi aibu hen hek lotrane. Asi haram laga numitna makoybu thadoktuna chatkre. Adudagi thunamak laisil adu lainingbagi khangpok mayada phaurakle. Haujik lainingbaduna laisinda mausibu magi nupi oina lawbiyu haibagi mahutta laisinbu magi nupa oiba yabara haina mausida hanglami. Mausina laisinda mikup mutang yenglaga hairakhi. Ipaibungo bor asi yamna phai adubu mahak kuchumui. Mangondagi henna chawba henna phaba ama laitrabrane. Lainingbana laisinda yamna hangningba saktangba loinana yenglami. Laisinna khumlakhi aingondagi di nungsina henna phaba amasung henna chawbani haina aina khali. Maramdi mana atiyagi machi amada aibu koini induna pui. Laisin chatkhe amasung mathangi mikupta nungsit thunglare. Mausina mangonda hairaga ipa ibungo naha pakhang asi yengbada mabuk leptaba mali. Mangondagi henna phaba amasung henna chawba atai ama leitrabara. Lainingbaduna langtaknana akoibda yenglami. Matamduda nungsina haikhi
ꯋꯥꯔꯨꯔꯅꯨ, ꯑꯩꯉꯣꯟꯗꯒꯤꯗꯤ ꯆꯤꯡꯅ ꯍꯦꯟꯅ ꯐꯩ, ꯍꯦꯟꯅ ꯆꯥꯎꯏ, ꯃꯔꯝꯗꯤ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯅ ꯃꯥꯕꯨ ꯂꯦꯡꯍꯟꯕ ꯉꯝꯗꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯎꯔꯒ ꯌꯥꯅꯤꯡꯒꯅꯤ꯫ ꯅꯨꯡꯁꯤꯠꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯆꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯅꯧꯅ ꯂꯥꯛꯂꯤꯕꯗꯨꯅ ꯌꯦꯡꯂꯒ ꯃꯧꯁꯤꯅ ꯍꯥꯏꯈꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯕꯣꯔ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯗꯦ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯐꯕ ꯑꯃ ꯂꯩꯇ꯭ꯔꯕ꯭ꯔꯥꯅꯦ? ꯆꯤꯡꯅ ꯊꯨꯡꯅꯃꯛ ꯈꯨꯝꯂꯛꯈꯤ, ꯑꯋꯣꯏꯕꯅꯤ, ꯑꯃ ꯂꯩ, ꯎꯆꯤꯗꯤ ꯀꯝꯗꯧꯏ? ꯃꯥꯗꯅꯤ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯈꯨꯟ ꯇꯧꯕ ꯉꯝꯕ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯁꯥ ꯆꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯥꯝꯕꯗꯤ ꯃꯥꯇꯅ ꯑꯣꯏꯒꯅꯤ꯫ ꯆꯤꯡꯅ ꯍꯦꯛ ꯆꯠꯈꯤꯕ ꯎꯆꯤ ꯊꯨꯡꯂꯔꯦ꯫ ꯃꯧꯁꯤꯅ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯊꯧꯅꯥ ꯐꯔꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯕꯣꯔ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯠꯅ ꯂꯥꯝꯕꯗ ꯐꯪꯕ ꯃꯐꯝꯗ ꯂꯩꯔꯕꯃꯛꯇꯗ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯅꯨꯡꯁꯤꯠ ꯎꯠꯇꯨꯅ ꯊꯝꯕꯤꯔꯤꯕꯅꯣ? ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕ ꯄꯥꯈꯪ ꯑꯁꯤꯒ ꯊꯨꯅꯃꯛ ꯂꯨꯍꯣꯡꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯌꯨ꯫ ꯃꯧꯁꯤ ꯑꯗꯨ ꯎꯆꯤ ꯑꯗꯨꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯅꯕ ꯃꯥꯕꯨ ꯌꯣꯛꯆꯔꯛꯄ ꯃꯄꯥ ꯃꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯕꯒꯤ ꯅꯨꯄꯤꯅ ꯅꯨꯡꯁꯥ ꯃꯄꯤ ꯍꯣꯟꯈꯤ ꯑꯃꯁꯨꯡ ꯆꯃꯝꯅꯔꯕ ꯈꯣꯟꯗ ꯍꯥꯏꯈꯤ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯣ, ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯣ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯧꯁꯤꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯟꯕꯗꯨ ꯃꯥꯅ ꯈꯟꯖꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯂꯤꯖꯕꯅꯤ, ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫